ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯇꯝꯐꯥꯂꯩꯃ 10ꯁꯨꯕ ꯇꯥꯡꯀꯛ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯇꯝꯐꯥ꯫ ꯇꯥꯃꯣ, ꯗꯣꯛꯇꯔꯅ ꯏꯃꯥꯁꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯒꯦ? ꯆꯤꯡꯈꯩ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯇꯥꯃꯣ ꯀꯧꯔꯛꯀꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯇꯝꯐꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯉꯛꯇꯨ ꯏꯜꯂꯤ꯫ ꯆꯤꯡꯈꯩ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯀꯧꯔꯛꯀꯅꯨꯅ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯍꯦꯔꯤꯁꯟꯗꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯇꯝꯐꯥꯒꯤ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯝꯂꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯑꯃꯨꯛ ꯂꯥꯛꯏ꯫ ꯍꯦꯔꯤꯁꯟ: ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯆꯤꯡꯈꯩꯁꯨ ꯈꯨꯝꯂꯛꯏ꯫ ꯃꯥꯅꯤ꯫ ꯃꯁꯛꯀꯗꯤ ꯍꯥꯏꯖꯤꯟꯗꯅ ꯐꯖꯩꯅꯦ ꯍꯥ? ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯒꯗꯤ ꯈꯟꯕ ꯍꯩꯀꯣ꯫ ꯌꯥꯔꯦꯗ, ꯒꯥꯔꯤ ꯊꯧꯔꯤꯗꯣ ꯆꯨꯝꯅ ꯑꯝꯇ ꯊꯧꯎ, ꯑꯃꯨꯛ ꯈꯣꯡꯕꯥꯟꯗ ꯊꯧꯗꯈꯤ ꯇꯣꯛꯑꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯚꯥꯏ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯁꯥꯒꯤ ꯅꯥꯄꯜ ꯀꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ, ꯅꯨꯄꯥꯗꯨꯅ ꯂꯨꯅ ꯇꯧꯔꯤ ꯃꯈꯩꯗꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯤ ꯃꯈꯩ ꯐꯩ ꯍꯥꯏꯒꯦ ꯍꯥꯏꯕ, ꯌꯥꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯈꯪꯅꯈꯤꯕ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ꯫ ꯃꯉꯣꯟꯗ ꯀꯤꯕ ꯈꯣꯠꯄ ꯀꯔꯤꯝꯇ ꯏꯟꯇꯔꯦꯁ ꯂꯩꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ, ꯃꯤꯉꯣꯟꯗꯁꯨ ꯀꯥꯏꯖꯔꯣꯏ, ꯑꯩꯉꯣꯟꯗꯁꯨ ꯀꯥꯏꯕꯤꯔꯛꯀꯅꯨ ꯍꯥꯏꯕ ꯃꯤꯗꯥꯗꯨꯅꯤ꯫ ꯃꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯕꯣꯟꯙꯨ꯫ ꯀꯅꯥꯅ ꯈꯪꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯣꯛ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯒ ꯅꯪꯅꯦ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯄꯒ ꯂꯩꯅꯤꯁꯦ꯫ ꯑꯗꯨꯁꯨ ꯀꯥꯏꯗꯦ, ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯖꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯐꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯒ ꯑꯩꯅ ꯅꯝꯗꯅ ꯃꯥꯕꯨ ꯐꯥꯔꯒ ꯂꯧꯔꯦꯅ ꯈꯜꯂꯕꯁꯨ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯗꯅ ꯆꯔꯥ ꯀꯌꯥ ꯍꯦꯜꯂꯒ ꯋꯥꯅ ꯀꯞꯇꯨꯅ ꯂꯦꯜꯂꯒ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗꯣ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯥꯅ ꯄꯥꯝꯖꯅ ꯆꯠꯈꯤꯕꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯁꯦꯁ, ꯋꯥꯈꯜꯒꯗꯤ ꯁꯥꯏꯀꯣꯂꯣꯖꯤ ꯌꯥꯝꯅ ꯋꯥꯡꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯗꯣ ꯚꯥꯏ, ꯅꯪ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯃꯥꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ, ꯅꯪ ꯏꯃꯥꯒꯤ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯈꯜꯂꯨ꯫ ꯚꯥꯏ, ꯑꯩꯁꯨ ꯃꯗꯨ ꯈꯪꯗꯕ ꯅꯠꯇꯤꯌꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯦꯔꯤꯁꯟꯅ: ꯚꯥꯏ, ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛꯇꯤ ꯄꯇꯤ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯕꯥꯅꯤꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯄꯇꯤꯅ ꯍꯥꯏꯔꯤꯕꯗꯨ ꯍꯦꯔꯤꯁꯟꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯗꯨꯒꯤ ꯃꯤꯗꯨꯗꯅꯦ ꯍꯥꯏꯔꯨꯕ ꯑꯃꯠꯇ ꯀꯥꯟꯅꯔꯣꯏ, ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ꯫ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔ ꯏꯃꯥ? ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯋꯥꯅꯣ ꯅꯣꯏꯅ ꯑꯃꯨꯛ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯨꯅ? ꯅꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯏꯃꯥꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯁꯤꯒꯤ ꯋꯥꯁꯤꯗꯤ ꯏꯃꯥ ꯁꯣꯏꯗꯅ ꯇꯥꯅꯤꯡꯂꯗꯣꯏꯅꯤ꯫ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯨꯄꯤ ꯑꯅꯤꯈꯛ ꯐꯝꯂꯝꯕꯗꯣ ꯏꯃꯥꯕꯨ ꯈꯪꯕ꯭ꯔꯣ? ꯆꯤꯡꯈꯩ ꯍꯦꯔꯤꯁꯟꯗ ꯈꯨꯠꯆꯞꯄꯤꯅ ꯆꯞꯄꯛꯏ꯫ ꯍꯦꯔꯤꯁꯟ ꯑꯅꯥꯕ ꯑꯗꯨ ꯈꯥꯡꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁ ꯏꯃꯥ, ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯕꯤ ꯑꯃ ꯌꯥꯎꯔꯛꯄꯗꯣ, ꯑꯗꯨꯗꯣ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯅꯤ꯫ ꯆꯤꯡꯈꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯦꯔꯤꯁꯟ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯥꯏꯌꯦ, ꯀꯩꯅꯣꯅꯦ? ꯑꯁꯤ ꯍꯥꯏꯕꯕꯨ ꯀꯩꯗꯧꯒꯦ? ꯁꯤ ꯍꯥꯏꯔꯒ ꯏꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯄꯇꯤꯅ ꯑꯃꯨꯛ: ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯩꯅꯦ꯫ ꯃꯈꯣꯏꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯒꯥꯔꯤꯗꯒꯤ ꯆꯤꯡꯈꯩꯅ ꯃꯃꯥꯕꯨ ꯇꯞꯅ ꯁꯝꯕꯤꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯍꯜꯂꯤ꯫ ꯍꯦꯔꯤꯁꯟ ꯄꯣꯠ ꯆꯩ ꯃꯈꯩꯗꯨ ꯊꯥꯡꯖꯤꯜꯂꯝꯂꯒ ꯊꯣꯔꯛꯂꯒ: ꯚꯥꯏ, ꯅꯪ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯇꯥꯕ ꯐꯔꯦꯀꯣ? ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯤꯂꯤ ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯛꯄꯒꯤ ꯃꯕꯨꯡꯁꯨ ꯊꯣꯔꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯗꯨꯅ ꯇꯧꯏ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯇꯝꯐꯥ ꯑꯃꯗꯤ ꯃꯆꯦ ꯂꯤꯂꯤꯒ ꯋꯥꯔꯤ ꯁꯥꯅꯩ꯫ ꯇꯝꯐꯥ: ꯑꯩꯈꯣꯏ ꯆꯦꯁꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤꯔ ꯀꯔꯤꯅꯣ ꯃꯁꯛꯀꯁꯦ ꯊꯤꯅ ꯐꯖꯕꯩ ꯋꯥꯅꯤ꯫ ꯍꯣꯏꯗ, ꯏꯅꯥꯎꯅ ꯊꯥꯒꯠꯂꯕꯗꯤ ꯏꯌꯥꯗ ꯌꯥꯔꯦ, ꯑꯗꯣ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯗꯧꯔꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯃꯨꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯑꯃꯨꯛꯁꯨ ꯀꯣꯜꯂꯒ ꯀꯞꯃꯤꯟꯅꯩ꯫ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯑꯃꯨꯛꯁꯨ ꯒꯥꯒꯥ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯂꯤꯂꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯂꯤꯂꯤ ꯀꯞꯅ ꯀꯞꯅ ꯃꯄꯥꯗ ꯍꯥꯟꯅ ꯆꯥꯛ ꯏꯟꯕꯤ, ꯃꯄꯥꯅ ꯑꯃꯨꯛ ꯏꯟꯕꯤ, ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯥꯛ ꯏꯜꯂꯤ, ꯁꯤꯂꯥꯅ ꯑꯃꯨꯛ ꯏꯜꯂꯤ, ꯃꯕꯨꯡꯗ ꯑꯃꯨꯛ ꯏꯟꯕꯤꯕ ꯂꯣꯏꯔꯒ ꯇꯝꯐꯥꯗ ꯑꯃꯨꯛ ꯏꯜꯂꯤ꯫ ꯂꯤꯂꯤ ꯃꯥꯟꯇꯣꯞ ꯃꯌꯥꯏꯗ ꯂꯩ ꯀꯣꯏꯔꯤ꯫ ꯇꯝꯐꯥ
ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯠꯅ ꯃꯆꯦꯕꯨ ꯌꯦꯡꯂꯒ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯃꯆꯦ ꯂꯤꯂꯤ ꯊꯤꯜꯂꯝꯗꯥꯏꯒꯤ ꯃꯆꯦꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯆꯦ, ꯇꯝꯐꯥ, ꯅꯪ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ꯫ ꯉꯁꯤꯗꯒꯤ ꯏꯆꯦꯅ ꯅꯅꯥꯎ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯏꯟꯕꯤꯕꯗꯣ ꯏꯟꯕꯤꯔꯔꯣꯏꯀꯣ꯫ ꯏꯆꯦ, ꯅꯪ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯎꯀꯣ꯫ ꯇꯝꯐꯥ꯫ ꯑꯁꯨꯝꯅ ꯂꯤꯂꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯃꯃꯥ ꯎꯗꯅꯕꯅꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯊꯣꯛꯂꯒ ꯀꯞꯄꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯝꯐꯥꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯆꯤꯡꯈꯩ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯄꯤ ꯑꯗꯣ ꯁꯠ ꯇꯩꯊꯣꯛꯂꯒ ꯔꯤꯁꯤꯞ ꯇꯧꯏ꯫ ꯇꯝꯐꯥꯅ, ꯍꯜꯂꯣ ꯇꯥꯃꯣ, ꯀꯩꯗꯧꯔꯤꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯁꯨꯝ ꯐꯝꯂꯝꯕꯅꯤ꯫ ꯅꯪꯗꯤ? ꯑꯩꯗꯤ ꯇꯥꯃꯣꯒꯤ ꯋꯥꯈꯜ ꯈꯜꯂꯤꯌꯦ꯫ ꯇꯥꯃꯣ, ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯣ ꯑꯩꯁꯦ ꯇꯥꯃꯣꯅ ꯀꯔꯤꯝꯇ ꯅꯨꯡꯁꯤꯕꯤꯗꯕ ꯃꯥꯜꯂꯦ꯫ ꯀꯨꯏꯔꯦ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯀꯣꯜꯒ ꯇꯧꯔꯛꯈꯤꯗꯕ꯫ ꯆꯤꯡꯈꯩ ꯀꯞꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯅ ꯈꯣꯜ ꯅꯤꯛꯂꯒ ꯋꯥ ꯉꯥꯡꯂꯛꯏ꯫ ꯅꯨꯡꯁꯤ, ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯇꯝꯐꯥ꯫ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕ, ꯑꯗꯨꯒ ꯏꯃꯥꯁꯨ ꯃꯁꯥ ꯈꯔꯕꯨꯗꯤ ꯐꯒꯠꯂꯦ꯫ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯗ ꯊꯕꯛ ꯁꯨꯍꯟꯕꯗꯣ ꯄꯥꯝꯗ꯭ꯔꯕ꯫ ꯆꯤꯡꯈꯩ ꯄꯇꯤꯅ ꯀꯧꯔꯛꯄ ꯃꯈꯣꯜ ꯇꯥꯕꯗꯒꯤ, ꯇꯝꯐꯥ, ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ, ꯏꯃꯥꯅ ꯀꯧꯔꯦ, ꯑꯩ ꯊꯝꯃꯒꯦꯀꯣ꯫ ꯇꯝꯐꯥ ꯆꯤꯡꯈꯩꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯋꯥꯉꯥꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯀꯕꯤꯇꯥ ꯇꯝꯐꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯤꯇꯥ ꯁꯤꯂꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯤꯂꯥ, ꯅꯨꯄꯥꯗꯨꯕꯨ ꯀꯔꯥꯏꯗꯒꯤꯅꯣ? ꯏꯃꯥ, ꯑꯩꯈꯣꯏꯔꯣꯝꯗꯒꯤꯅꯤ, ꯄꯪꯂꯥꯞ ꯂꯥꯞꯄꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯐꯩꯌꯦ꯫ ꯇꯝꯐꯥꯕꯨ ꯃꯥꯅ ꯅꯨꯡꯁꯤꯖꯕꯁꯤꯗꯤꯅꯦ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ꯫ ꯑꯗꯣ ꯅꯨꯄꯥꯗꯨꯅꯁꯨ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯂꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯏꯃꯥ ꯍꯣꯏꯗꯁꯨ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯈꯤꯒꯦꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯃꯕꯥꯅꯤꯕꯨꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯈꯪꯅꯕꯅꯤ꯫ ꯃꯕꯥꯅꯤ ꯈꯪꯅꯔꯕꯗꯤ ꯌꯥꯔꯦ ꯀꯔꯤꯅꯣ꯫ ꯑꯗꯣ ꯍꯟꯗꯛ ꯃꯆꯦ ꯂꯨꯍꯣꯡꯈꯤꯕꯗꯁꯨ ꯉꯥꯏꯔꯤ꯫ ꯃꯥ, ꯑꯗꯨꯒꯤꯕꯨꯗꯤ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯃꯥꯡꯒꯣꯜ ꯀꯥꯊꯣꯛꯂꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯊꯣꯛꯅꯔꯒ ꯊꯝꯃꯒ ꯂꯣꯏꯔꯦ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯁꯤ꯫ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯀꯩꯗꯧꯒꯦ? ꯑꯗꯨꯒ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯅꯨꯄꯥꯗꯨꯕꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯤꯡ ꯍꯥꯏꯒꯦꯅ ꯍꯦꯛ ꯇꯧꯕꯒ ꯇꯝꯐꯥ ꯆꯥ ꯄꯨꯔꯒ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯇꯝꯐꯥꯅ, ꯌꯥꯝ ꯆꯤꯛꯊꯅ ꯋꯥꯔꯤꯒ ꯁꯥꯟꯅ ꯂꯩꯔꯝꯃꯤꯗ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯏꯆꯦꯒꯤ ꯊꯥ ꯐꯥꯕꯒꯤꯗꯣ ꯑꯩꯁꯨ ꯂꯥꯛꯇꯣꯏꯅꯤꯀꯣ꯫ ꯁꯤꯂꯥꯅ ꯑꯃꯨꯛ, ꯂꯥꯛꯎ, ꯇꯝꯐꯥ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯁꯤꯟꯕ ꯂꯥꯡꯕ ꯊꯣꯡꯕ ꯊꯥꯛꯄ ꯈꯨꯗꯤꯡꯃꯛ ꯅꯣꯏꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯕꯤ, ꯆꯥꯁꯦ ꯑꯝꯇ ꯊꯛꯆꯤꯜꯂꯣ꯫ ꯁꯤꯂꯥ ꯇꯝꯐꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯅꯤ? ꯏꯃꯥ, ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯁꯤ ꯉꯥꯛꯇꯅꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ, ꯆꯥꯁꯨ ꯊꯛꯂꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯣ ꯊꯥ ꯐꯥꯕꯒꯤ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯛꯄ ꯀꯥꯎꯅꯤꯀꯣ꯫ ꯍꯣꯏ, ꯍꯥꯏꯔꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯕꯤꯇꯥ ꯊꯣꯛꯈ꯭ꯔꯤ꯫ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯇꯝꯐꯥ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯆꯨꯔꯤꯗ ꯐꯝꯂꯒ ꯆꯤꯡꯈꯩ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯏ꯫ ꯇꯝꯐꯥꯒꯤ ꯋꯥꯈꯜꯗ, ꯍꯩꯃꯥ, ꯀꯩꯗꯧꯔꯤꯅꯣ? ꯃꯥꯅ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯎꯪꯂꯒ ꯂꯩꯔꯤꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ? ꯃꯁꯤ ꯈꯟꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯝꯐꯥꯁꯨ ꯆꯤꯡꯈꯩ ꯇꯥꯅꯕ ꯃꯑꯣꯡꯗ ꯈꯧꯗꯦꯝꯂꯛꯏ꯫ ꯆꯤꯡꯈꯩ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯇꯝꯐꯥ ꯂꯥꯛ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯂꯒ ꯃꯄꯤ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ, ꯍꯩꯃꯥ, ꯂꯥꯛꯅꯤꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦꯅꯦ, ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯒꯤ ꯇꯨꯡꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯝꯐꯥꯅ, ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯒꯦ? ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩ ꯏꯊꯟꯗ ꯂꯥꯛꯏ꯫ ꯂꯥꯛꯑꯣ, ꯃꯥꯡꯒꯣꯜꯗ ꯐꯝꯁꯤ꯫ ꯏꯃꯨꯡꯗꯒ ꯌꯥꯝꯅ ꯆꯪꯍꯟꯅꯤꯡꯗ꯭ꯔꯕꯣ? ꯑꯗꯨꯏ ꯅꯠꯇꯦꯗ꯫ ꯌꯥꯔꯦꯗ, ꯇꯥꯃꯣꯅ ꯆꯪꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯆꯪꯉꯔꯣꯏ, ꯁꯤꯗ ꯁꯨꯝ ꯂꯦꯞꯄꯒꯦ꯫ ꯅꯪ ꯁꯤꯗꯤꯕ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯇꯝꯐꯥ ꯄꯇꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ, ꯃꯥ, ꯏꯁꯥ ꯈꯔ ꯐꯔꯕꯣ? ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯄꯇꯤ ꯄꯥꯡꯊꯣꯛꯂꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯈꯔ ꯐꯔꯦ꯫ ꯑꯗꯨ ꯏꯆꯥꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯃꯥ, ꯑꯩ ꯊꯧꯕꯥꯜꯗꯒꯤꯅꯤ꯫ ꯑꯣ, ꯍꯩꯕꯨꯡꯉꯣ, ꯆꯥꯒꯗꯣ ꯁꯦꯝꯂꯛꯎꯗꯅ꯫ ꯍꯣꯏ ꯃꯥ, ꯇꯝꯐꯥ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨꯀꯣ꯫
ꯌꯥꯔꯅꯤꯌꯦ ꯑꯩ ꯌꯨꯝꯗꯒꯤ ꯊꯛꯂꯛꯑꯦ ꯌꯥꯗꯦ ꯌꯥꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯀꯔꯤꯝꯇ ꯆꯥꯗꯅ ꯆꯠꯈ꯭ꯔꯕꯗꯤꯅꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ ꯃꯥ ꯌꯥꯔꯅꯤꯌꯦ ꯕꯨꯡꯉꯣ ꯆꯠꯂꯣꯗꯅ ꯌꯥꯔꯅꯤꯌꯦ ꯏꯃꯥ ꯁꯦꯝꯍꯜꯂꯨꯔꯅꯨ ꯄꯇꯤ ꯈꯣꯟ ꯀꯜꯂꯞꯅ ꯍꯩ ꯕꯨꯡꯉꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯆꯤꯡꯈꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯤ ꯆꯤꯡꯈꯩ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯗꯨ ꯊꯛꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯝꯐꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯅꯣꯡꯃ ꯆꯤꯡꯈꯩꯒ ꯇꯝꯐꯥꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯎꯅꯈꯤꯕ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯤꯡꯈꯩ ꯇꯝꯐꯥꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯄꯦꯟꯅ ꯌꯦꯡꯖꯩ ꯇꯝꯐꯥꯁꯤ ꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯂꯩ ꯆꯤꯡꯈꯩ ꯇꯞꯅ ꯀꯧꯔꯛꯏ ꯇꯝꯐꯥ ꯆꯤꯡꯈꯩꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯝꯐꯥ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯃꯣ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯁꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯇꯝꯐꯥꯁꯨ ꯆꯤꯡꯈꯩꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯁꯦ ꯇꯥꯃꯣ ꯈꯛꯇꯒꯤꯅꯤ ꯆꯤꯡꯈꯩ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯀꯕꯤꯇꯥ ꯆꯤꯡꯈꯩꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯃꯤꯁ ꯁꯥꯔ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯤꯁꯇꯤ ꯀꯝꯗꯧꯔꯤꯒꯦ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯑꯩ ꯁꯥꯔꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯅꯣ ꯃꯤꯁ ꯇꯝꯐꯥꯗꯣ ꯑꯦꯡꯒꯦꯖ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯣ ꯑꯗꯨꯕꯣ ꯆꯤꯡꯈꯩ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯆꯤꯡꯈꯩꯁꯨ ꯉꯛꯅ ꯍꯥ ꯀꯅꯥꯒ ꯁꯥꯔ ꯉꯥꯟꯕꯒ ꯆꯤꯡꯈꯩ ꯅꯥꯗꯒꯤ ꯐꯣꯟ ꯑꯗꯨ ꯊꯥꯡꯗꯔꯒ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯀꯕꯤꯇꯥꯅ ꯆꯤꯡꯈꯩꯅ ꯀꯧꯕ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯀꯕꯤꯇꯥꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯇꯝꯐꯥ ꯆꯤꯡꯈꯩꯒꯤ ꯃꯆꯥꯗ ꯅꯣꯝꯂꯒ ꯍꯩꯃꯥ ꯇꯥꯃꯣ ꯇꯥꯃꯣ ꯁꯤ ꯇꯥꯕ꯭ꯔꯣ ꯆꯤꯡꯈꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥ ꯀꯩ ꯍꯥꯏꯒꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯋꯥꯔꯤ ꯐꯖꯅ ꯂꯤꯔꯤ ꯑꯗꯨꯒ ꯇꯥꯃꯣꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯐꯖꯅ ꯇꯥꯕꯤꯔꯝꯗ꯭ꯔꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤꯀꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯝꯐꯥ ꯃꯁꯤ ꯍꯥꯏꯔꯒ ꯀꯞꯂꯛꯏ ꯇꯝꯐꯥꯁꯨ ꯉꯛꯅ ꯑꯦ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯇꯝꯐꯥ ꯏꯁꯣꯔꯅ ꯏꯕꯥꯅꯤ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯕꯤꯔꯝꯂꯕꯗꯤ ꯀꯌꯥꯗ ꯄꯦꯟꯒꯗꯕ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤ ꯊꯨꯡꯅꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨꯒꯤ ꯁꯦꯕꯥꯗꯣ ꯃꯇꯣꯟꯂꯣꯝꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩ ꯚꯥꯞ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯑꯩ ꯈꯪꯉꯤ ꯇꯥꯃꯣꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯒ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯅꯤꯡꯕꯒꯤꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯁꯨ ꯀꯞꯂꯛꯏ ꯆꯤꯡꯈꯩ ꯀꯞꯂꯝꯕꯗꯒꯤ ꯀꯞꯄ ꯇꯣꯛꯂꯒ ꯇꯝꯐꯥꯅ ꯀꯞꯄꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯇꯝꯐꯥꯕꯨ ꯊꯦꯝꯂꯛꯏ ꯆꯤꯡꯈꯩ ꯊꯃꯣꯏꯗꯗꯤ ꯃꯩꯆꯥꯛ ꯈꯥꯡꯂꯤ ꯃꯥꯏꯊꯣꯡꯗꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯤ ꯇꯝꯐꯥ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯀꯞꯇꯅꯒ ꯇꯧ ꯂꯩꯔꯤ ꯅꯪꯒꯤ ꯅꯑꯣꯡ ꯌꯦꯡꯊꯣꯛꯀꯦꯅ ꯇꯧꯕꯅꯤ ꯇꯥꯃꯣꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯤ ꯂꯣꯠꯂꯒ ꯊꯝꯃꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯥꯃꯣ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯠꯇꯁꯨ ꯃꯤꯠꯌꯦꯡ ꯀꯥꯔꯪꯆꯟꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯂꯩꯇꯦ ꯍꯩꯃꯥ ꯇꯝꯐꯥ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯦꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤꯁꯤꯐꯥꯎꯗ ꯅꯪꯅ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯑꯣꯏꯅ ꯀꯞꯀꯅꯤꯀꯣ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯊꯦꯝꯍꯟꯖꯅꯤ ꯁꯤ ꯀꯞꯄꯗ ꯇꯣꯛꯑꯣꯕ ꯐꯔꯦꯁꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯐꯥꯒꯤ ꯇꯧꯖꯔꯔꯣꯏ ꯃꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯇꯩꯊꯣꯛꯄꯤ ꯆꯤꯡꯈꯩ ꯃꯄꯥꯜ ꯊꯣꯡꯗ ꯋꯥꯍꯩꯗꯨꯃꯛ ꯍꯥꯏꯖꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯩꯔꯤ ꯊꯣꯛꯅ ꯀꯟꯅ ꯆꯥꯛꯂꯤꯕꯅꯤ ꯆꯤꯡꯈꯩ ꯇꯝꯐꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯃꯤꯠ ꯑꯗꯨ ꯐꯥꯛꯁꯤꯜꯂꯤ ꯑꯗꯨꯒ ꯃꯔꯩ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯈꯨꯠꯇꯨꯅ ꯇꯝꯐꯥꯒꯤ ꯈꯖꯥꯏ ꯑꯅꯤꯗꯨꯗ ꯆꯞꯄꯤ ꯆꯤꯡꯈꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥ ꯀꯞꯅꯤꯡꯕꯒ ꯐꯥꯎꯈꯤꯗ꯭ꯔꯤ ꯆꯤꯡꯈꯩꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯇꯝꯐꯥꯅ ꯅꯣꯛꯂꯒ ꯂꯩꯕꯗꯨꯗ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯇꯝꯐꯥꯗ ꯃꯨꯟꯅ ꯌꯦꯡꯖꯩ ꯆꯤꯡꯈꯩ ꯇꯝꯐꯥꯗ ꯌꯦꯡꯅ ꯌꯦꯡꯅ ꯀꯕꯤꯇꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯃꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯁꯥꯔ ꯑꯗꯨꯕꯨ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕꯁꯦ ꯃꯥ ꯃꯁꯥꯗꯤ ꯈꯪꯗ꯭ꯔꯤ ꯃꯣꯏ ꯑꯍꯜ ꯂꯃꯟꯅ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤꯕꯅꯦꯁꯨ ꯍꯥꯏꯌꯦ ꯆꯤꯡꯈꯩꯗ ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯅꯥꯀꯣꯡꯗ ꯅꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩ ꯆꯤꯡꯈꯩ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯇꯝꯐꯥꯗ ꯊꯦꯡꯉꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯀꯣꯜ ꯇꯧꯔꯛꯎꯀꯣ
ꯍꯣꯏ ꯇꯧꯔꯒꯦ ꯂꯥꯎ ꯆꯠꯂꯁꯤ ꯍꯣꯏ ꯁꯟꯙ꯭ꯌꯥꯒꯤ ꯄꯨꯡ 5 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯁꯤꯂꯥ ꯂꯩꯒꯤ ꯏꯁꯤꯡ ꯆꯥꯏꯔꯒ ꯂꯩ ꯇꯝꯐꯥ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯏ ꯇꯝꯐꯥ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯁꯤꯂꯥꯅ ꯉꯥꯏꯈꯣ ꯅꯪꯅ ꯆꯠꯂꯨꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥ ꯃꯥ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯅꯪꯅꯦ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤꯀꯣ ꯅꯪ ꯍꯌꯦꯡꯗꯤ ꯌꯨꯝꯁꯤꯗ ꯃꯤ ꯂꯥꯛꯀꯅꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨꯀꯣ ꯍꯥ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯁꯤꯂꯥ ꯄꯦꯔꯦꯗꯨ ꯊꯝꯂꯒ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯕ ꯃꯤꯗꯣ ꯑꯗꯨ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯁꯤꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯝꯐꯥꯒꯤ ꯋꯥꯈꯜꯗꯗꯤ ꯆꯤꯡꯈꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯔꯥꯎꯅ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯁꯤꯗ ꯆꯥꯛꯁꯨ ꯆꯥꯗꯧꯔꯤꯅꯤ ꯀꯤꯗꯅ ꯈꯣꯠꯇꯅꯅꯦ ꯅꯥꯟꯅ ꯂꯩꯌꯨ ꯇꯝꯐꯥ ꯋꯥꯈꯜꯗ ꯈꯣꯏ ꯏꯃꯥꯗ ꯇꯥꯃꯣ ꯆꯤꯡꯈꯩꯒ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯍꯥꯏꯔꯤꯖꯥꯠꯅꯣ ꯀꯕꯤꯇꯥꯅꯒ ꯍꯥꯏꯔꯤꯖꯥꯠꯂꯣ ꯑꯗꯣ ꯉꯁꯥꯏꯗꯤ ꯇꯥꯃꯣ ꯆꯤꯡꯈꯩꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯛꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯎꯠꯅꯤꯡꯕꯒꯤ ꯊꯧꯔꯤꯖꯥꯠꯂꯅꯦ ꯇꯝꯐꯥꯗꯤ ꯅꯨꯡꯉꯥꯏꯔꯕ ꯃꯣꯟꯗꯥ ꯑꯃꯗ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯟꯕꯒ ꯀꯕꯤꯇꯥꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯉꯥꯟꯕ ꯀꯃꯥꯏ ꯇꯧꯔꯒꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕꯕꯣ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯁꯣꯏꯕ ꯍꯧꯅꯕ꯭ꯔꯣ ꯑꯗꯣ ꯊꯕꯛꯁꯦ ꯈꯔ ꯊꯨꯖꯤꯟꯅꯕ ꯇꯧꯁꯤꯀꯣ ꯏꯁ ꯇꯝꯐꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯨꯡꯁꯤꯕꯗꯨꯅꯕꯨ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯒꯤ ꯋꯥꯐꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯕ ꯀꯩꯅꯣ ꯑꯩꯒꯤ ꯀꯔꯤ ꯋꯥꯐꯝꯅꯣ ꯈꯪꯖꯤꯟꯅꯗꯕ ꯇꯧꯔꯅꯨ ꯍꯥꯏꯔꯛꯑꯣꯀꯣ ꯑꯣ ꯑꯩꯒꯤꯗꯨꯔꯣ ꯑꯁ ꯈꯪꯗꯦꯗ ꯋꯥꯁꯦ ꯍꯧꯗꯣꯛꯀꯦꯅ ꯈꯟꯕꯅꯤ ꯍꯦꯛꯇ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯍꯧꯗꯣꯛꯄꯤꯌꯨꯔꯣ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯗꯨꯅ ꯅꯪꯒꯤ ꯊꯕꯛꯇꯁꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯃꯇꯦꯡ ꯄꯥꯡꯂꯣꯏꯗꯣꯏꯅꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯌꯦꯡ ꯇꯝꯐꯥ ꯍꯣꯏꯗ ꯆꯠꯇꯧꯅꯤꯀꯣ ꯁꯣꯏꯕ ꯌꯥꯗꯦ ꯑꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯃꯣꯏꯗꯤ ꯈꯣꯡꯖꯦꯜ ꯌꯥꯝ ꯊꯨꯖꯜꯂꯛꯏꯗ ꯍꯣ ꯈꯣꯡꯖꯦꯜ ꯊꯨꯖꯤꯜꯂꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯣꯏ ꯃꯃꯥꯗꯨꯅ ꯁꯥꯏꯒ ꯁꯛ ꯈꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯇꯧꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯆꯠꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯆꯠꯄꯕꯨ ꯑꯋꯥꯕ ꯊꯕꯛ ꯇꯧꯅ ꯑꯗꯣ ꯃꯤꯁꯇꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯤ ꯋꯥꯐꯝ ꯑꯁꯦ ꯃꯤꯁꯅ ꯍꯧꯗꯣꯛꯂꯨꯕꯅꯤꯅ ꯀꯔꯥꯏꯗꯒꯤ ꯌꯥꯎꯔꯣꯏꯗ ꯑꯩꯗꯤ ꯑꯁ ꯑꯗꯨꯗꯤ ꯇꯜꯂꯤꯍꯦ ꯑꯩ ꯏꯇꯣꯝꯗ ꯆꯪꯕꯗꯨꯗꯤ ꯏꯀꯥꯏꯌꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯤ ꯇꯨꯝꯒꯅꯤ ꯆꯥꯒꯅꯤ ꯈꯪꯗꯅ ꯇꯝꯐꯥꯒꯤ ꯋꯥꯈꯜꯗ ꯃꯆꯤ ꯃꯆꯤ ꯎꯡꯗꯨꯅ ꯂꯩꯔꯤ ꯃꯃꯥꯒꯤ ꯑꯅꯥꯕꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯇꯝꯐꯥꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨ ꯇꯥꯅ ꯐꯖꯅ ꯇꯧꯕ ꯐꯥꯎ ꯉꯝꯗ꯭ꯔꯤ ꯆꯤꯡꯈꯩ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯣꯏꯔꯝꯂꯒ ꯇꯨꯝꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯐꯅ ꯃꯃꯤꯠ ꯎꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯇꯝꯐꯥꯒꯤ ꯋꯥꯈꯜꯗ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯦꯔꯤꯁꯟ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯆꯤꯡꯈꯩ ꯅꯪꯕꯨ ꯇꯨꯝꯃꯕꯣ ꯇꯨꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯗꯤ ꯅꯪꯗꯤ ꯀꯩꯗꯧꯔꯕ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯇꯨꯝꯅꯤꯡꯕꯒ ꯑꯝꯇ ꯄꯣꯛꯇ꯭ꯔꯕꯕ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯣ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯉꯥꯏꯈꯣ ꯃꯁꯥꯒ ꯈꯔ ꯐꯒꯠꯂꯕꯣ ꯈꯪꯗꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯄꯥꯟꯂꯣꯝꯗ ꯄꯨꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯕꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯗꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯤ ꯏꯃꯥ ꯂꯥꯏꯌꯦꯡꯕꯗ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤꯗ ꯑꯗꯨ ꯚꯥꯏ ꯅꯣꯡꯃ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯕ ꯂꯩꯇꯦ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ ꯆꯤꯡꯈꯩ ꯊꯃꯣꯏꯗꯒꯤ ꯈꯪꯍꯧꯗꯅ ꯄꯤ ꯏꯍꯧꯔꯛꯏ ꯍꯦꯔꯤꯁꯟ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯅꯨꯄꯤꯗꯨꯒ ꯀꯥꯏꯅꯔꯕꯣ ꯃꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯁꯔ ꯉꯥꯟꯕꯒ ꯑꯦꯡꯒꯦꯖ ꯇꯧꯋꯦꯅ ꯍꯥꯏꯌꯦ ꯍꯦꯔꯥ ꯅꯨꯄꯥꯅ ꯇꯗꯧꯅ ꯀꯞꯇꯅꯒ ꯇꯧꯏ ꯅꯨꯄꯥꯅꯕꯨ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦ ꯑꯦꯡꯒꯦꯖꯄꯨ ꯀꯩꯅꯣ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯪꯅ ꯉꯝꯃꯒꯗꯤꯅꯦ ꯍꯧꯖꯤꯛꯃꯛ ꯂꯧꯕ ꯆꯠꯂꯨꯁꯤꯔꯣ ꯅꯪꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯂꯧꯕꯤꯔꯨꯒꯦ ꯑꯗꯨꯒꯅꯦ ꯑꯩꯒ ꯍꯦꯛ ꯂꯨꯍꯣꯡꯊꯣꯛꯂꯒꯦ ꯚꯥꯏ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯦꯅ ꯈꯜꯂꯨ ꯏꯃꯥ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯃꯥ ꯑꯃꯨꯛ ꯄꯨꯁꯤꯜꯂꯕꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯅꯈꯤꯅꯤ ꯀꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯥꯛꯄꯤꯕ꯭ꯔꯣ ꯍꯥ ꯌꯦꯡꯉꯣ ꯏꯃꯥꯗꯨꯅ ꯃꯁꯥ ꯉꯝꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯨꯡꯁꯤꯗ ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯑꯅꯤꯈꯛ ꯂꯩ ꯍꯥꯏꯕꯁꯦ ꯃꯣꯏꯁꯨ ꯈꯪꯂꯤꯕꯅꯦꯕ ꯑꯁꯨꯛ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯔꯛꯂꯤꯕꯁꯦ ꯃꯤꯅꯨꯡꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯄꯣꯛꯄꯤꯔꯛꯇꯨꯅ ꯑꯅꯥꯕꯁꯦ ꯀꯔꯤ ꯇꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅ ꯅꯣꯡꯃꯇ ꯍꯪꯕꯤꯕ ꯂꯥꯛꯈꯤꯕ꯭ꯔꯣ ꯍꯥ ꯑꯩꯗꯤ ꯂꯩꯀꯥꯏ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯗꯨꯒ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯔꯤ ꯀꯔꯤ ꯉꯥꯡꯅꯔꯤꯅ ꯇꯥꯔꯒ ꯂꯩꯔꯒꯗꯤꯅꯦ ꯏꯁꯥꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯄ ꯀꯗꯥꯏꯗꯒꯤ ꯉꯝꯗꯧꯔꯤꯅꯣ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕ ꯑꯃꯗꯤ ꯆꯨꯝꯃꯤ
ꯏꯃꯥꯅ ꯃꯁꯥ ꯀꯟꯅ ꯉꯝꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯨꯄꯤ ꯄꯨꯁꯤꯟꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯅꯠꯇꯦ. ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯋꯥ ꯂꯧꯒꯅꯨ, ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯒꯅꯨ, ꯃꯁꯤꯗ ꯂꯩꯔꯦ. ꯆꯤꯡꯈꯩ ꯍꯦꯔꯤꯁꯟꯒꯤ ꯋꯥꯍꯩꯁꯤꯡꯗ ꯇꯥꯕꯗ ꯑꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯄꯗꯧꯅ ꯇꯧꯏ. ꯃꯔꯛꯇꯨꯗ ꯇꯝꯐꯥꯒꯤ ꯋꯦꯇꯤꯡꯁꯨ ꯆꯪꯂꯛꯏ. ꯍꯦꯔꯤꯁꯟ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯐꯔꯦ, ꯏꯃꯥ ꯃꯄꯥꯟꯂꯣꯝꯗ ꯄꯨꯒꯦꯅ ꯈꯜꯂꯤꯕꯗꯣ ꯀꯔꯤ ꯅꯨꯃꯤꯠꯇ ꯄꯨꯒꯦꯅ ꯈꯜꯂꯤꯅꯣ? ꯇꯝꯐꯥ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯏ. ꯐꯣꯟ ꯑꯇꯧ ꯈꯨꯗꯤꯡꯒꯤ ꯋꯦꯇꯤꯡ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯇꯝꯐꯥ ꯁꯥꯎꯅꯤꯡꯂꯛꯏ. ꯆꯤꯡꯈꯩꯁꯨ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯇꯧꯔꯨꯗ꯭ꯔꯤ. ꯈꯔ ꯊꯨꯅꯗꯤ ꯄꯨꯕ ꯄꯥꯝꯃꯦ ꯑꯩꯒꯤꯗꯤ. ꯑꯗꯣ ꯈꯨꯠꯇ ꯁꯦꯜ ꯂꯩꯇꯅꯗꯤ ꯄꯨꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯄꯨꯒꯅꯤ? ꯍꯧꯖꯤꯛ ꯀꯌꯥꯕꯨ ꯂꯩꯔꯒꯦ? 9,000 ꯈꯛꯇꯪ ꯂꯩꯌꯦ. ꯐꯔꯦ, ꯑꯩꯉꯣꯟꯗꯒꯤꯁꯨ ꯈꯔ ꯍꯥꯞꯄꯒꯦ. ꯑꯗꯣ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ. ꯏꯃꯥꯗꯣ ꯐꯖꯅ ꯁꯦꯟꯅꯧꯀꯣ. ꯊꯝꯃꯦ ꯊꯝꯃꯦ. ꯆꯤꯡꯈꯩꯅ ꯀꯣꯜ ꯄꯥꯏꯔꯛꯇꯕꯗꯨꯗ ꯇꯝꯐꯥꯒꯤ ꯋꯥꯈꯜꯗ ꯃꯥꯅꯁꯨ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯕꯨ ꯀꯅꯥꯒꯅꯣ? ꯅꯨꯄꯤꯒ ꯅꯠꯇꯅꯗꯤ ꯑꯇꯩ ꯀꯅꯥꯒꯁꯨ ꯑꯣꯏꯔꯝꯂꯣꯏ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ. ꯃꯁꯤ ꯈꯜꯂꯒ ꯇꯝꯐꯥ ꯁꯨꯛꯇꯣꯛꯇꯅ ꯂꯩ. ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯐꯥ ꯀꯣꯜ ꯇꯧꯔꯛꯑꯝꯕꯗꯨ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯏ. ꯑꯃꯨꯛꯁꯨ ꯇꯝꯐꯥꯕꯨ ꯅꯨꯡꯁꯤꯅ ꯁꯣꯜꯂꯒ ꯄꯦꯟꯅ ꯀꯞꯄꯤ. ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯐꯠ ꯐꯠ ꯑꯃꯨꯛ ꯇꯩꯊꯣꯛꯂꯒ ꯇꯝꯐꯥꯒꯤ ꯃꯤꯁꯀꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯦꯔꯤꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯋꯦꯇꯤꯡ ꯆꯪꯂꯛꯈꯤꯕ ꯑꯗꯨ ꯑꯗꯨꯒꯤ ꯇꯝꯐꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯔꯛꯂꯅꯤ ꯈꯟꯅ ꯈꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯇꯝꯐꯥ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ. ꯀꯩꯗꯧꯔꯒꯦ? ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯤ. ꯇꯝꯐꯥ, I love you. ꯇꯝꯐꯥ ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤꯗꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ. ꯇꯝꯐꯥ ꯐꯅ ꯁꯥꯎꯅꯤꯡꯂꯝꯕꯗꯨ ꯈꯪꯍꯟꯍꯜꯂꯤ. ꯑꯗꯨꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ. ꯆꯤꯡꯈꯩ ꯁꯥꯎꯕꯒ ꯌꯥꯝꯅ ꯍꯩꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯇꯝꯐꯥꯁꯦ. ꯁꯥꯎꯕ ꯐꯅꯕ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯂꯧꯔꯥ? ꯇꯥꯎꯀꯣ, ꯑꯩ ꯁꯛꯂꯛꯀꯦ. ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ, ꯇꯞꯊꯈꯣꯅꯦ ꯅꯪ, ꯁꯨꯒꯠꯈꯤꯅꯨ ꯅꯪ, ꯄꯩꯊꯣꯛꯈꯤꯅꯨ ꯅꯪ. ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯅꯨꯡꯁꯤꯅꯕꯩ ꯋꯥꯔꯤꯅꯤ, ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯇꯦꯛꯅꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯅꯤ. ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯅꯨꯄꯤꯒꯤ. ꯍꯟꯗꯛꯇꯤ ꯇꯝꯐꯥ ꯅꯣꯛꯊꯣꯔꯛꯏ. ꯑꯩꯁꯦ ꯁꯥꯎꯒꯦꯅ ꯈꯜꯂꯝꯕꯁꯦ ꯇꯥꯃꯣꯒꯤ ꯋꯥꯍꯩ ꯈꯔꯅꯅꯦ ꯑꯩꯁꯦ ꯍꯦꯛꯇ ꯐꯈꯤꯕ. ꯑꯗꯨ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯑꯗꯨ ꯀꯨꯏꯅ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯍꯧꯖꯤꯛ ꯑꯩꯅ ꯁꯛꯈꯤꯕ ꯏꯁꯩꯗꯨꯒꯤ ꯃꯌꯦꯛꯇꯣ ꯈꯪꯗ꯭ꯔꯣ? ꯍꯩꯃꯥ, ꯑꯩꯅ ꯍꯪꯕꯗꯤ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯍꯪꯕꯅꯤ, ꯏꯁꯩ ꯃꯌꯦꯛꯇꯣ ꯍꯪꯕ ꯅꯠꯇꯤꯌꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ. ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯦ? ꯍꯣ, ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯏꯃꯥꯟꯅꯕꯒꯅꯤ. ꯑꯗꯨꯒ ꯋꯥꯔꯤꯗꯨꯁꯨ ꯏꯁꯩꯗꯨꯒꯤ ꯃꯌꯦꯛꯇꯣ ꯑꯗꯨꯒꯤ ꯋꯥꯔꯤ. ꯂꯣꯏꯔꯦꯍꯦ. ꯂꯣꯏꯗ꯭ꯔꯤ. ꯅꯪꯒ ꯑꯩꯒꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯂꯃꯈꯥꯡꯗ ꯈꯦꯝꯍꯟꯈꯤꯕ ꯌꯥꯔꯣꯏ. ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ. ꯇꯝꯐꯥꯒꯤ ꯋꯥꯈꯜꯗ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯇꯣꯏꯕ ꯖꯥꯠꯂ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩꯅ ꯐꯖꯅ ꯂꯥꯌꯦꯡꯒꯦꯅ ꯈꯜꯂꯤ. ꯌꯥꯝ ꯐꯩꯌꯦ, ꯌꯦꯡꯊꯣꯛ. ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ. ꯌꯥꯔꯅꯤꯗ. ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯇꯥꯃꯣ. ꯑꯩꯁꯦ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯈꯟꯕꯤꯒꯅꯨ. ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯆꯤꯡꯈꯩ ꯇꯝꯐꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ. ꯉꯁꯥꯏ ꯇꯝꯐꯥꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯈ꯭ꯔꯕꯁꯨ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯆꯤꯡꯈꯩꯗ ꯍꯪꯅꯤꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯈꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯎꯠꯅꯤꯡꯂꯝꯂꯒꯗꯤ ꯆꯤꯡꯈꯩꯒꯤ ꯑꯁꯥ ꯀꯥꯏꯔꯅꯤ ꯈꯟꯗꯨꯅ ꯍꯪꯈꯤꯗ꯭ꯔꯤ. ꯆꯤꯡꯈꯩꯁꯨ ꯃꯃꯥꯕꯨ ꯃꯄꯥꯟꯂꯣꯝꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯒꯦꯅ ꯍꯦꯛ ꯇꯧꯕꯒ ꯇꯝꯐꯥꯒꯤ ꯃꯃꯥ ꯁꯤꯂꯥꯅ ꯀꯧꯔꯛꯏ. ꯇꯥꯃꯣ, ꯑꯩ ꯐꯣꯟ ꯊꯝꯃꯒꯦ, ꯏꯃꯥꯅ ꯀꯧꯔꯛꯏ. ꯃꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ. ꯇꯝꯐꯥ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯗꯨꯐꯥꯎ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤ. ꯁꯤꯂꯥꯅ ꯆꯪꯂꯛꯂꯒ ꯍꯧꯗꯣꯔꯛꯏ. ꯍꯩ ꯕꯦꯃꯥ, ꯕꯦꯃꯧ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ. ꯃꯤ ꯂꯥꯛꯀꯗꯧꯔꯤꯕꯗꯣ ꯁꯤꯗ ꯆꯥꯛ ꯆꯥꯗꯧꯔꯤꯕꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤ ꯂꯥꯛꯑꯅꯤꯅꯦ. ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯂꯥ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯇꯝꯐꯥ ꯃꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯗꯒꯤ ꯆꯤꯡꯈꯩ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯔꯨ ꯂꯨꯖꯊꯣꯛꯂꯒ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯆꯤꯡꯈꯩꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯆꯥꯛ ꯊꯣꯡꯂꯤ. ꯁꯤꯂꯥ ꯀꯤꯆꯟꯗ ꯆꯪꯂꯛꯂꯒ, ꯕꯦꯃꯥ, ꯅꯄꯥꯅ ꯉꯥ ꯂꯩꯕ ꯆꯠꯈꯤ. ꯅꯄꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯑꯂꯨ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯗꯣ ꯑꯝꯇ ꯁꯦꯝꯖꯤꯜꯂꯨ. ꯏꯃꯥ ꯃꯄꯥꯗ ꯆꯥꯏꯔꯤ ꯈꯣꯠꯂꯤꯒꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯆꯤꯡꯈꯩꯗ ꯐꯣꯟ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯝꯐꯥ. ꯑꯃꯨꯛꯁꯨ ꯍꯣꯏꯗ ꯍꯣꯔꯦꯟ ꯂꯥꯛꯇꯧ ꯂꯩꯔꯁꯨ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩ. ꯁꯣꯝꯗ ꯀꯕꯤꯇꯥꯒ ꯉꯥꯟꯕꯒ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ. ꯁꯥꯔ, ꯂꯣꯏꯁꯤꯜꯂꯕꯣ? ꯍꯣꯏ, ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯣꯏꯁꯤꯟꯗꯅ ꯂꯣꯏꯔꯕꯅꯤ. ꯈꯣꯡꯁꯤ ꯁꯨꯕ ꯆꯠꯅꯤꯡꯕꯅ ꯈꯥꯝꯕꯒ ꯅꯪꯗ꯭ꯔꯄꯣꯠꯅꯤ.
ꯑꯗꯣ ꯅꯪꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ? ꯑꯩꯗꯤ ꯇꯝꯐꯥꯒꯤ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯤ꯫